ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯖꯒꯦ ꯉꯥꯁꯦ ꯆꯥꯅꯤꯡꯉꯦꯅ ꯉꯥ ꯈꯔ ꯂꯧꯔꯛꯑꯦ ꯃꯌꯥꯝ ꯉꯧꯔꯤ ꯉꯥ ꯈꯨꯆꯥꯎ ꯄꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯁꯨꯝ ꯎꯕꯗ ꯈꯪꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯉꯥ ꯈꯨꯆꯥꯎꯁꯨ ꯌꯦꯡꯉꯣꯕ ꯃꯌꯥꯝ ꯐꯖ ꯆꯥꯎꯔꯤꯍꯦ ꯄꯤꯁꯁꯦꯕꯣ ꯈꯤꯇꯪ ꯄꯥꯍꯜꯂꯣꯏꯕꯅꯤ ꯆꯥꯎ ꯆꯥꯎꯅ ꯁꯦꯝꯖꯤꯜꯂꯛꯑꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯈ꯭ꯔꯦꯅ ꯅꯨꯄꯥꯗꯨꯁꯨ ꯉꯥ ꯌꯣꯜꯂꯤ ꯃꯤꯗꯨꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯥꯟꯅꯕ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯖꯔꯅꯤꯅꯀꯣ ꯑꯗꯣ ꯃꯥꯅ ꯁꯨꯝ ꯄꯤꯁꯜꯂꯦ ꯑꯗꯨꯗꯤ ꯇꯧꯔꯒꯦ ꯃꯌꯥꯝꯗꯨꯗꯤ ꯃꯨꯛꯕꯥꯡꯗ ꯁꯨꯝ ꯗꯥꯏꯔꯦꯛ ꯐꯪꯅꯔꯁꯤ ꯃꯇꯦꯛꯈꯛ ꯁꯨꯝ ꯅꯝꯁꯤꯟꯕꯅꯤ ꯉꯧꯕꯁꯦꯀꯣ ꯃꯌꯥꯝ ꯃꯨꯛꯕꯥꯡꯗ ꯁꯨꯝ ꯗꯥꯏꯔꯦꯛ ꯐꯪꯅꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯉꯅꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯅꯤꯡꯗꯦꯗꯅꯀꯣ ꯌꯥꯝ ꯁꯥꯡꯉꯗꯤ ꯑꯗꯨꯅꯤꯗ ꯃꯌꯥꯝ शिवाजी बाजार कोणबळी पयशिल्ले कोमिना नवरायता दारावर आहार बिसर ꯍꯜꯂꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯀꯔꯤ ꯍꯥꯏꯕ ꯈꯪꯗꯦ ꯔꯨꯞꯆꯟꯗꯥꯅꯤ ꯁꯤꯁꯦ ꯔꯨꯞꯆꯟꯗꯥ ꯉꯥ ꯑꯩ ꯊꯣꯛꯍꯟꯖꯔꯝꯒꯦ ꯀꯩꯅꯣꯗ ꯄ꯭ꯂꯦꯗ ꯀꯣ ꯁꯤꯅꯤꯉꯩ ꯃꯇꯝꯗ ꯊꯣꯛꯍꯜꯂꯝꯖꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯀꯔꯤ ꯍꯥꯏꯕ ꯉꯥ ꯆꯥꯎꯔꯦ ꯑꯗꯨꯅ ꯄꯤꯁ ꯑꯃꯇꯪꯅꯤ ꯄꯨꯔꯛꯏꯁꯦ ꯄꯤꯁ 4 ꯊꯣꯡꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥ ꯉꯥꯡꯗꯕꯤꯗ ꯍꯧꯖꯤꯜꯂꯒꯦ ꯃꯌꯥꯝ ꯆꯥꯛꯁꯨ ꯄꯪꯊꯣꯡ ꯁꯥꯔꯦꯕ ꯈꯪꯕ ꯅꯣꯡꯇꯪ ꯁꯥꯅ ꯆꯥꯒꯦꯁꯨ ꯉꯝꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ Ini, dari. Kau lagi nih? Kau lagi nih? Oh, kau itu hal. Kadang di sini yang lemah dari yang haul ya. Ayah ya. Allah. Baik ini. Kadang cari mah. Kalau khabi mau belajar le hay udah. Khabi jauh le. Kalau khabi jauh. Saya nggak koreka mapan pangan sangat mudah. Maya aja nang thang nggak mudah. Dua nggak tuh nih, Koi baru nih nak kayak hari, I don't know. Lagi kau sih? Lagi ni semua dia dah apa? Bos kita ayah tu. Lah, 2 menit dulu. Jadi. Jadi dia. Nam khutang jang sa tụi mình khutang tên này nữa các mấy cái băng băng xài
하울바 이거 뭐 납치 나가라. Mua có sạch tất cả hỏi có phải không em à? Tahu lah. Pas ini dulu. Răng giả sân mà sẽ vào mong ngầm nữa. Ê, lấy qua. Rụt chân đó. Rồi đưa đây ra. Masih. Ini. Jago yo. Karena mulia kali di jago pula. Ini. Seperti ini. Ekam. Itu sih ekam. Itu juga. Satu dah.
ꯌꯥꯝ ꯑꯩ ꯎꯔꯥꯗ꯭ꯔꯥ ꯇꯧꯔꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯁꯤꯒꯤ ꯎꯔꯥꯗ꯭ꯔꯥꯁꯦ ꯐꯖꯅ ꯂꯤꯔꯛꯀꯦꯀꯣ ꯂꯣꯏ ꯆꯈꯥꯏꯔꯦꯕ ꯑꯩ ꯇꯧꯔꯤꯁꯦ ꯆꯥꯔꯤꯁꯦ ꯃꯌꯥꯝꯗꯨꯗꯤ ꯕꯥꯏ ꯕꯥꯏ